Hello mayam amukana YouTube channel asida taram nokchari azomna ngasi video topic asidi YouTube asida khwaidagi yamna subscriber leiriba world khwaidagi yamna subscriber leiriba channel T series ki matangda T series da yauriba T asigi full form karino amadi T series ase karamba matamda kanana hodokhibano si hoji owner kano masigi CEO kanana oiri T series asi hoji subscriber kaya sure amadi views ki lamda mahak asi kya mangil thanjalabagi haibe mayam asi video si de yengba phangjagani adana mayam video sibu loidri phawa yengbiyu mayam khangbibra adudi T series yauri bati asiki full form asiri atai kari sunate ekoi mahadev na dum paiba thengnabriba T Trisul asi ekoi T series asiki full form asi Trisul asini T series asi owner asi Mahadev ki achoba bhaktani maram maduna mahakna T series sibu T series T Trisul laina kaukibani asigi owner asi Gusal Kumar ni ahanba hodokibadi Gusal Kumar ni mahak asi 1983 dagi 1997 phawa purami adugi matungda mahaki machanupa mahna laikhidrabagi tungda mahaki machanupa Bhushan Kumar na 1997 dagi puraklaga hojik phawa puduna company asi puduna chali T series asi India gi habri Bollywood ki music record towa amadi level to film production tawi asingno company ni masi 1983 da puthokibani T series asi India gi khwaidagi chawba music level amadi compose toba company ni masi ne India gi music market 60% nom share kanduna lairi T series asi world gi most views amadi most subscribe channel ni jo ganom masigi subscriber asi 181 million ni and April ki tarikh 2021 ki April da si channel asigi views asi 151 billion oikhibani mayam na asi video je pambirabadi share subscribe and comment tobiram channel asi subscribe tobiram